loichalle kai ka sakti lai ke yom jutum na thaba kari koi kari kamai ada manipur ada chu ko siga tabu ka chamane ningon ta ko ba jo khong na de amata khong na de ko chu nan nang mane si cây thân mà cha gì cây măng cầu được không? Là mình xin cà phê lấy cây hay là đứng thôn rồi. Ồ, cây thân lấy cây chứ? Single bone cà phê lấy cây hay. Ồ, đúng rồi. nè biren ni pa biren da nè manipur se kan tau ba lan je lu san bi ba modi da su modi sarkar da su tau na patana bi ne dan je jang lu san bi ne mi tai je ngai ai phana lai ba tu tani koi na pam je se ada manipur do da su ko si ka tau ka chama ne ba wa khan da ne du ni mà pham si ra hanak ningol jago wa pang thok ki de ko ka sa je di man ningon ja ko bo je pang dok tre ko su tate ma oi na ka u do ko ma oi di ko di at la pe ba ti pura ron da ni ko adu hai re adu chu ko na ningon ja ka bo je si ga ti thina de ko ningon ja ko bo je chala roi manipur mi na chatra ga ko na ka ma cha to di manipur ningon chu ko mo ji ta ni mi ko na ta ni lu mai na ala chatre ko à coi abo cái mình sẽ vô cây cầu kê ima oi na thon ba di ne ao guna mani hai thol ồ guna na mani kai ne guni da hai bi de ồ yum nak ti cây rồi tôi nào bốc khơi cái gì na se moirang bam mười rang bom mai đi cây cây yuan bi nó ai hangam khara jo le ồ dai ge ladu khara jo khadum hai da le khadum khara jo le kansu gi jo khara jo kansu gi hai je di Manipur da thôi về Iran sẽ cái ima khôi cái một âm tăng phong đốc tiểu ba ningon ta ko ba jo khong na de amata khong na de ko chu na nuai ta ba gi ne ko chu nuai ta ba che phau le ba so nuai ta ba che thôi thôi सरकार की मथक दे करी है भी नहीं ima khôi ना हम तो ना लोशन बियो ना बिरेंदा हाइनिंग दा ब्राबा hai man na ko lo thôi thôi akoi ka sa da gi mera pai bi na hai je da ya na ong chen ya hai bi ai bi u sem da la la si amuk tang gi ing tha bi da na akoi mai ti se amuk tang gi pun jan da na nuai ja pa nok ta pan ni si Namin cái câu kê class ka re Manipur lang ning ro Manipur ki film sara fa om da hero na hai hai tapta jen tani hen hela ba si je dung ti jai no mi khuding ki phambra na tra mai no mi nai bra Hafta amda ani ra khangya ga leba pupur se. Anak pada leri ba jati Meitei lol ngang ba Muslim amana lokro ne leba parsi sing puli puno makse akhoi siga ma to ina tum kamin na mai tai muslim ja dum nak na ta ba sida kul lama lai ba di khangja ba hoi punna khoi tum ama to ina tum ngasi phauti hoi hoi sina na sum lai min nei da hoi hoi adu pa mo khoi manipur gi oi ba situation je lai ri ba hana sunna ba gi matang sida dum khoi pabung goi gi mo ta kamai karam mi yeng bi khoi manipur lai sida pabung gi mo ta ko ai isa mang ne 1978 ta ai Chorsampur Kingdom Road ta le jaram o pabung se aduga Manipur ki nongpok thangbada khuga ture laina ama lei maduga ai ayuk khuding gi chatlaga nuti gi iruje li kuni sagi obe thadok chate hoi hoi adugi leikai dugi oriba mayam punamaksu ai se yamna nungsi na togu hoi hoi adigi jobeng ko ba lamdam leikai dugi bazar gi nongpok thangbada metei khungga ngama tai hoi maduga akhoi gi loina jari ba akhoi gi ai darji oina suramani hoi hoi adugi ibu sakawi mak masa ma keno gi ni ningthau khong gi ni mak ade duga laaga yobeng hai ba lam duga jam lauraga mayum sajaraga
ꯃꯖꯤꯟ ꯁꯥꯕꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯅꯨꯡꯆꯥꯛ ꯍꯥꯏꯅꯦ ꯍꯣꯏ ꯃꯅꯤꯡꯗ ꯅꯨꯔꯥ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯨꯡꯆꯥꯛ ꯃꯌꯥꯝ ꯊꯨꯡꯒꯠꯂꯒ ꯃꯥꯏ ꯃꯌꯨꯝꯗꯣ ꯁꯥꯕ ꯍꯣꯏ ꯑꯗꯒꯤ ꯃꯥꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯤ 19 ꯑꯥꯔ ꯀꯦ ꯍꯥꯏꯗꯅ ꯅꯤꯡꯊꯦꯝ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯏ ꯍꯣꯏ ꯑꯗꯣ ꯃꯥꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯕꯨ ꯍꯧꯖꯤꯛꯀꯤ ꯈꯨꯒꯥꯒꯤ ꯇꯨꯔꯦꯟꯗꯨꯗ ꯏꯔꯨꯊꯣꯛꯄ ꯆꯠꯂꯤꯉꯩꯗ ꯆꯥꯛꯇꯤ ꯂꯣꯏꯔꯕ ꯃꯌꯥꯝ ꯆꯥꯛ ꯇꯥꯛꯑꯕ ꯃꯇꯝꯗ ꯅꯥꯈꯣ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯏꯅꯥꯎꯗꯨꯃ ꯌꯥꯎꯗꯅꯗꯤ ꯆꯥꯛꯁꯦ ꯆꯥꯅꯤꯡꯗꯦ ꯀꯔꯤꯅ ꯑꯩꯈꯣꯏ ꯏꯁꯥꯃꯛꯅ ꯏꯁꯥꯒꯤ ꯆꯠꯀꯗꯕ ꯅꯤꯇꯤ ꯅꯤꯌꯣꯝꯗꯣ ꯆꯠꯇꯦ ꯃꯥ ꯑꯃꯈꯛꯅ ꯅꯤꯇꯤ ꯅꯤꯌꯣꯝ ꯀꯥꯏꯗꯅ ꯂꯤꯀꯨꯟ ꯊꯥꯗꯣꯛꯇꯅ ꯅꯣꯡꯃꯒꯤ ꯏꯔꯨꯊꯣꯛꯇꯨꯅ ꯆꯥꯛ ꯆꯥꯗꯦ ꯃꯥ ꯑꯃꯈꯛ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯍꯧꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯩꯕꯨ ꯉꯥꯏꯕꯤꯔꯝꯃꯤ ꯑꯩꯅ ꯃꯌꯥꯝꯅ ꯑꯩꯕꯨ ꯉꯥꯏꯕꯤꯔꯝꯕꯁꯦ ꯑꯩ ꯄꯦꯟꯗꯦ ꯀꯔꯤꯅ ꯑꯣꯖꯥ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯝ ꯍꯧꯕꯤꯔꯝꯕꯁꯨ ꯌꯥꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯇꯧꯅ ꯅꯣꯛꯃꯤꯟꯅꯩ ꯍꯔꯥꯎꯃꯤꯟꯅꯩ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡ ꯑꯁꯤꯒ ꯃꯅꯤꯄꯨꯔꯗ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅꯗꯦ ꯄꯦꯟꯅꯗꯦ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯃꯔꯝꯗꯤ ꯍꯥꯟꯅ ꯅꯨꯡꯁꯤꯅꯕꯗꯣ ꯑꯗꯨꯒꯤ ꯄ꯭ꯔꯦꯝ ꯃꯔꯤ ꯅꯨꯡꯁꯤꯅꯕ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯅ ꯑꯩ ꯏꯁꯥꯃꯛ ꯁꯟꯗꯥꯒꯤ ꯒꯧꯔꯤꯗ ꯑꯩ ꯂꯥꯏꯅꯤꯡ ꯁꯣꯟꯗꯅ ꯅꯨꯡꯇꯤꯒꯤ ꯈꯨꯔꯨꯝꯖꯩ ꯍꯥꯏꯕ ꯌꯥꯏ ꯑꯅꯝꯕꯅꯁꯨ ꯈꯨꯔꯨꯝꯃꯤ ꯑꯗꯨ ꯃꯩꯇꯩꯅꯗꯤ ꯍꯧꯔꯨꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯃꯔꯛꯇ ꯅꯧꯅ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤ ꯈꯔꯅ ꯃꯤꯛꯁ ꯇꯧꯔꯒ ꯍꯧꯔꯛꯄꯅꯦ ꯍꯥꯏꯕꯒꯤꯁꯨ ꯑꯗꯨꯝ ꯄꯥꯕꯨꯡ ꯈꯣꯏꯁꯨ ꯇꯥꯕꯤꯔꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯑꯔꯤꯕ ꯀꯨꯀꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯥꯟꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯄꯥꯕꯨꯡ ꯑꯗꯨꯝ ꯊꯥꯖꯕꯤꯕ꯭ꯔꯥ ꯑꯔꯤꯕ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡꯁꯦ ꯍꯣꯏ ꯂꯥꯟꯒꯅꯤ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯑꯂꯥꯞꯄꯒꯤꯗꯣ ꯄꯨꯁꯜꯂꯛꯑꯕꯅꯤ나 ꯑꯩꯒꯤ ꯃꯐꯝꯗꯨꯒ ꯄꯨꯁꯜꯂꯕꯅꯤ나 ꯂꯥꯜꯂꯤ ꯍꯥꯏꯅ ꯂꯧꯇꯥꯏ ꯃꯥꯅ ꯑꯩꯒꯤ ꯐꯝꯐꯝꯗꯣ ꯑꯩꯒꯤ ꯃꯛꯁꯨ ꯀꯨꯂꯥꯏꯗꯗꯅ ꯂꯩꯔꯤ ꯃꯤ ꯑꯇꯣꯞꯄ ꯄꯨꯁꯜꯂꯛꯑꯗꯤ ꯃꯣꯏꯗꯒꯤ ꯅꯠꯇꯦ ꯂꯩꯃꯤꯟꯅꯔꯤꯕ ꯃꯩꯇꯩ ꯀꯣꯡꯒꯥꯏꯒꯤꯁꯨ ꯑꯆꯤꯟꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯃꯩꯇꯩ ꯅꯤꯡꯊꯧꯅꯁꯨ ꯃꯣꯏꯕꯨ ꯊꯝꯕꯤꯔꯝꯕꯅꯤ ꯑꯗꯨ ꯃꯣꯏ ꯒ꯭ꯌꯥꯟ ꯇꯥꯟ ꯂꯩꯔꯦ ꯑꯅꯧꯕ ꯀꯨꯀꯤ ꯂꯥꯛꯁꯜꯂꯒ ꯃꯣꯏꯅ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯑꯁꯣꯏꯕ ꯑꯃꯅꯦ ꯍꯥꯏꯁꯦ ꯄꯥꯕꯨꯡꯒꯤ ꯌꯥꯖꯅꯤꯡꯉꯦꯕꯀꯣ ꯄꯥꯕꯨꯡ ꯇꯁꯦꯡꯅꯅꯤ ꯃꯗꯨꯃ ꯌꯥꯖꯅꯤꯡꯕ ꯅꯠꯇꯦ ꯏꯁꯥꯃꯛ ꯈꯜꯂꯤ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯁꯤꯅꯁꯨ ꯑꯗꯨꯝ ꯃꯇꯝꯁꯤ ꯊꯤꯟꯊꯔꯒ ꯑꯗꯨꯝ ꯂꯩꯕꯁꯨ ꯈꯪꯕꯤꯔꯝꯃꯅꯤ ꯄꯥꯕꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯁꯨ ꯀꯔꯤꯝ ꯍꯥꯏꯗꯕ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯄꯥꯕꯨꯡ ꯁꯥꯎꯅꯤꯡꯕ ꯑꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯔꯤ ꯃꯣꯠ ꯂꯩ ꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯑꯇꯣꯞꯄ ꯁꯤꯔꯦꯜ ꯌꯦꯡꯒꯦ ꯅꯨꯡꯊꯤꯟꯒꯤ ꯁꯟꯗꯥꯒꯤ ꯄꯨꯡ 6:30 ꯍꯧꯅ ꯑꯩ ꯖꯍꯥꯗꯕꯨ ꯆꯠꯆꯔꯨꯔꯁꯨ ꯖꯍꯥꯕꯨ ꯇꯧꯔꯁꯨ ꯃꯅꯤꯄꯨꯔꯒꯤ ꯁꯤꯔꯦꯜ ꯄꯨꯡ 6:30 ꯊꯥꯏ ꯃꯗꯨ ꯑꯩꯒꯤ ꯏꯆꯥꯁꯨ ꯑꯃꯈꯛꯇꯅꯤ ꯂꯩꯖꯔꯤꯕ ꯏꯆꯥꯁꯨ ꯌꯨꯝꯗ ꯂꯩꯇꯦ ꯑꯩꯒ ꯂꯣꯏꯅꯗꯤ ꯑꯩꯒꯤ ꯃꯧꯗꯨꯒ ꯏꯕꯥꯅꯤ ꯄꯨꯡ 7 ꯐꯥꯎ ꯃꯅꯤꯄꯨꯔꯒꯤ ꯁꯤꯔꯦꯜꯁꯦ ꯌꯦꯡꯉꯤ ꯃꯗꯨꯒ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯎꯠꯂꯤꯕ ꯏꯃꯥ ꯏꯕꯦꯟ ꯈꯨꯔꯥꯃꯟ ꯕꯖꯥꯔ ꯀꯥꯏꯗꯨꯗꯤ ꯑꯩ ꯂꯨꯄꯥ 11.5 ꯃꯅꯤꯄꯨꯔ ꯀꯁꯥꯔꯒꯤꯔꯤꯗꯒꯤ ꯆꯠꯄ ꯃꯇꯝꯗꯒꯤ ꯑꯩ ꯃꯅꯤꯄꯨꯔꯁꯦ ꯆꯠꯆꯔꯛꯑꯕꯅꯤ ꯃꯗꯨ ꯈꯨꯔꯥꯃꯟ ꯕꯖꯥꯔꯗ ꯇꯧꯔꯤꯕ ꯋꯥꯍꯪ ꯄꯥꯈꯨꯝ ꯍꯪꯉꯤꯕ ꯄꯌꯥꯝꯄꯥꯗꯨ ꯎꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯅꯨꯡꯉꯥꯏꯇꯕ ꯂꯥꯞꯅꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯏꯅꯥꯎꯅꯨꯄꯥ ꯑꯃꯁꯨ ꯕꯤꯁꯦꯝꯄꯨꯔꯗ ꯆꯣꯊꯦ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜꯗꯨꯒ ꯕꯤꯔꯃꯪꯒꯣꯜ ꯀꯧꯕꯅꯤ ꯃꯥ ꯑꯣꯖꯥ ꯑꯣꯏꯗꯅ ꯂꯩꯔꯤ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯑꯗꯨꯒꯤ ꯑꯃꯅ ꯑꯩꯒꯤ ꯏꯄꯥꯒ ꯄꯣꯛꯃꯤꯟꯅꯕ ꯏꯈꯨꯔꯥ ꯕꯤꯁꯦꯝꯄꯨꯔꯗ ꯂꯩꯔꯒ ꯀ꯭ꯋꯥꯇꯔ ꯃꯣꯏꯔꯥꯡꯒꯤ SDC ꯑꯣꯐꯤꯁꯇ SDC ꯑꯣꯏꯗꯅ ꯂꯩꯔꯝꯃꯤ ꯅꯤꯡꯅ ꯏꯕꯣꯇꯣꯟ ꯀꯧꯏ ꯑꯩ ꯏꯁꯥ ꯖꯦꯡꯈꯣꯝꯅꯤ ꯚꯤꯗꯤꯑꯣꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯏꯁꯨ ꯌꯦꯡꯉꯒ ꯅꯧꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯩ ꯃꯔꯤ ꯑꯃ ꯍꯥꯏꯕꯗꯤ ꯅꯤꯡꯁꯤꯡꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯉꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯦ ꯑꯗꯨ ꯄꯥꯕꯨꯡ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗ ꯇꯥꯔꯤꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯕꯗꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯁꯦ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯇꯧꯗꯦꯅ ꯇꯥꯏ ꯑꯗꯨ ꯑꯌꯥꯝꯕ ꯄꯥꯕꯨꯡꯅ ꯌꯦꯡꯕꯗ ꯍꯥꯏꯗꯤ ꯀꯔꯝꯕ ꯀꯟꯗꯤꯁꯟꯗ ꯂꯩꯒꯦ ꯍꯟꯗꯛꯀꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯏꯁꯥꯃꯛꯀꯤ ꯑꯣꯏꯅ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯪ ꯂꯩꯖꯩ ꯑꯗꯣ ꯀꯧꯅꯤꯡꯉꯒꯁꯨ ꯃꯅꯤꯄꯨꯔꯗ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯇꯧꯗ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯃꯁꯤꯒꯤ ꯑꯋꯥꯕꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯐꯝ ꯊꯣꯛꯏ ꯍꯥꯏꯗꯅ ꯄꯦꯟꯗꯕ ꯑꯌꯥꯝꯕ ꯑꯝꯇ ꯇꯧꯈꯤꯗ꯭ꯔꯦꯕ ꯇꯧꯗꯦ
ꯑꯩꯅ ꯈꯪꯖꯕꯗꯗꯤ ꯇꯧꯗꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗ ꯌꯥꯝ ꯊꯨꯅ ꯂꯥꯟꯁꯤ ꯂꯣꯏꯅꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯐꯠꯇ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯃꯣꯏꯒ ꯊꯦꯡꯅꯔꯒ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯕ ꯅꯠꯇꯕꯀꯣ ꯑꯗꯨꯒꯤ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯟꯅꯕ ꯃꯦꯁꯦꯖ ꯑꯝꯇꯪ ꯍꯥꯏꯗꯤ ꯀꯩꯅꯣ ꯄꯥꯕꯨꯡꯅ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯍꯥꯏꯇꯥꯔꯦ ꯂꯩꯀꯥꯏꯁꯤ ꯑꯝꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨꯕ ꯄꯥꯕꯨꯡ ꯔꯦꯗꯤꯑꯣ ꯇꯤꯚꯤꯗꯗꯤ ꯃꯣꯏꯒꯤ ꯅꯝꯕꯔ ꯄꯤꯔꯛꯏꯅꯦ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯁꯨ ꯀꯌꯥ ꯍꯩꯖꯍꯧꯗꯕ ꯑꯗꯨꯅ ꯈꯜꯂꯒꯅꯦ ꯉꯝꯗꯗꯅ ꯑꯗꯨꯝ ꯂꯩꯔꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯀꯅꯥꯗ ꯍꯥꯏꯁꯤꯒꯦ ꯍꯥꯏꯗꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯊꯣꯡꯗ ꯐꯖꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨꯁꯦ ꯑꯝꯇ ꯌꯥꯝ ꯊꯨꯅ ꯂꯣꯏꯕꯤꯔꯣꯅ ꯁꯔꯀꯥꯔꯁꯤꯗꯀꯣ ꯄꯥꯕꯨꯡꯒꯤ ꯃꯣꯠ ꯑꯝꯇꯪ ꯑꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯁꯤꯟꯕꯤ ꯂꯥꯛꯄꯤꯔꯤꯕ ꯑꯉꯝ ꯃꯊꯧ ꯀꯌా ꯏꯅꯥꯎꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯏꯌꯥꯝꯕꯁꯤꯡ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯅꯨꯡꯁꯤꯅꯕ ꯑꯃꯈꯛ ꯑꯣꯏꯅ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯅꯅꯕꯁꯤ ꯑꯃꯇꯪ ꯏꯁꯣꯔ ꯈꯣꯏꯔꯝꯖꯗꯅ ꯃꯁꯤꯃꯇꯪ ꯇꯧꯕꯤꯔꯒꯗꯤ ꯌꯥꯝꯅ ꯄꯦꯟꯒꯅꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯑꯣꯏꯕ ꯅꯍꯥꯔꯣꯜ ꯀꯌꯥ ꯈꯛꯅ ꯃꯅꯤꯄꯨꯔꯒꯤ ꯑꯋꯥ ꯑꯅꯥꯁꯤꯒꯤ ꯀꯣꯛꯅꯅꯕ ꯍꯥꯏꯅ ꯄꯩꯁꯥ ꯈꯔ ꯈꯥꯏꯁꯦ ꯍꯥꯏꯗꯤ ꯌꯥꯝꯗꯤ ꯌꯥꯝꯒꯗ꯭ꯔꯦ ꯍꯥꯏꯗꯣꯛꯄꯗꯒꯤ ꯀꯩ ꯑꯩ ꯂꯨꯄꯥ 500 ꯍꯥꯞꯆꯈꯤꯕꯅꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯄꯥꯕꯨꯡ ꯂꯨꯄꯥ ꯑꯃꯗ ꯑꯣꯏꯒꯦꯔꯥ ꯑꯅꯤ ꯑꯣꯏꯒꯦꯔꯥ ꯍꯥꯏꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯕꯗ ꯑꯗꯨꯅꯦ ꯗꯔꯀꯥꯔ ꯇꯥꯔꯤꯁꯦ ꯂꯩꯕꯥꯛꯀꯤ ꯊꯕꯛꯇꯁꯨ ꯃꯣꯏꯅ ꯊꯃꯣꯏ ꯁꯦꯡꯗꯕ ꯈꯔ ꯌꯥꯎꯔꯛꯄꯗꯒꯤꯅꯤ ꯉꯁꯤ ꯑꯣꯏꯔꯤꯁꯦ ꯑꯗꯨꯅ ꯌꯥꯝꯕ ꯌꯥꯝꯗꯕ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯄꯥꯕꯨꯡ ꯍꯥꯏꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯕꯤꯈ꯭ꯔꯤꯗꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯉꯥꯏꯖꯔꯤꯁꯦ ꯍꯧꯖꯤꯛ ꯍꯣꯏ ꯃꯅꯤꯄꯨꯔ ꯃꯁꯦꯟ ꯑꯝꯇ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕ ꯑꯗꯣ ꯑꯩꯅ ꯄꯥꯝꯃꯤ ꯂꯣꯏꯁꯟꯕꯤꯕ ꯍꯥꯏꯅꯁꯨ ꯑꯝꯇ ꯂꯥꯜ ꯑꯁꯤ ꯑꯃꯨꯛꯇꯪꯗꯤ ꯏꯟꯊꯕꯤꯗꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯑꯃꯨꯛꯇꯪꯗꯤ ꯄꯨꯟꯁꯤꯟꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯨꯟꯅ ꯄꯥꯅꯤꯡꯉꯁꯤ